ꯃꯌꯥꯝ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯣꯄꯤꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯅ ꯃꯤꯑꯣꯏꯕꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯝꯅ ꯈꯪꯗꯣꯛꯀꯅꯤ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯈꯪꯍꯧꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯍꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕ ꯑꯃ ꯑꯣꯏꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ, ꯑꯗꯣꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯏꯊꯣꯡꯗꯗꯤ ꯂꯣꯠꯄ ꯉꯝꯅꯃꯛ ꯇꯝꯂꯛꯏ꯫ ꯑꯗꯨꯗꯨꯅ ꯑꯌꯥꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯋꯥ ꯑꯁꯤ ꯃꯥꯏꯊꯣꯡꯗꯗꯤ ꯂꯣꯠꯁꯤꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯈꯔꯗꯗꯤ ꯃꯁꯤ ꯂꯣꯠꯁꯤꯟꯕ ꯉꯝꯗꯦ꯫ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯄꯥꯔꯠ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤ ꯅꯩꯅꯖꯒꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯉꯥꯟꯕ ꯈꯨꯃꯟꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯥꯟꯅꯔꯕ ꯏ ꯄꯥꯎꯁꯤꯡ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯀ ꯃꯔꯤ ꯂꯩꯅꯕ ꯏ ꯄꯥꯎ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯈꯥ ꯑꯣꯏꯔꯤꯕ ꯄꯥꯔꯠ ꯈꯣꯡ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯗꯨꯗꯒꯤ ꯃꯥꯏꯀꯩ ꯑꯇꯣꯟꯕꯔꯣꯝꯗ ꯍꯦꯛꯇ ꯑꯣꯟꯊꯣꯛꯀꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯕ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯃꯈꯣꯡ ꯅꯥꯝꯃ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯗꯣꯝꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯥꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯣꯄꯤꯛ ꯑꯗꯨ ꯆꯦꯟꯖ ꯇꯧꯕꯤꯌꯨ꯫ ꯑꯅꯤꯁꯨꯕ, ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯈꯣꯡꯗ ꯌꯦꯡꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯅꯕ ꯑꯃꯒ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯦꯠꯂꯣꯟꯗ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯣꯟꯗ ꯄꯩꯊꯕ, ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯥꯏꯀꯩꯔꯣꯟꯗꯨꯗ ꯅꯥꯝꯃ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯔꯤ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯤꯡꯂꯦ, ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯅ ꯑꯗꯣꯝꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯒꯟ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯥꯒꯟ ꯑꯗꯨ ꯃꯁꯥꯅ ꯏꯈꯪ ꯈꯪꯍꯧꯗꯕꯤꯗ ꯊꯥꯡꯒꯠꯂꯛꯄ ꯑꯃꯁꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯗꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯣꯝꯅ ꯈꯪꯅꯕ ꯇꯥꯛꯄꯤꯌꯨ꯫ ꯃꯌꯥꯝ ꯃꯊꯪ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯃꯁꯨꯡ ꯑꯗꯣꯝꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯂꯥꯛꯆꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯍꯦꯟꯁꯦꯛ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯁꯦꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯈꯨꯠꯇꯒꯤ ꯈꯤꯇꯪ ꯋꯥꯡꯈꯠꯅ ꯍꯥꯏꯕꯗꯤ ꯃꯊꯛ ꯑꯣꯏꯔꯛꯄ ꯄꯥꯔꯠꯇ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯅ ꯑꯗꯣꯝꯗꯒꯤ ꯈꯔ ꯁꯨꯄꯦꯔꯤꯌꯣꯔꯤꯇꯤ ꯑꯣꯏꯕ, ꯈꯔ ꯑꯍꯦꯟꯕ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯁꯤ ꯃꯨꯟꯅ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯒ ꯍꯦꯟꯁꯦꯛ ꯇꯧꯕ ꯃꯇꯝꯗ ꯆꯞ ꯆꯥꯕ ꯕꯦꯂꯦꯟꯁ ꯑꯃꯗ, ꯆꯞ ꯆꯥꯕ ꯍꯥꯏꯠ ꯑꯃꯗ ꯇꯧꯕꯤꯌꯨ꯫ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯇ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯥꯝꯃꯤ ꯄꯥꯝꯗꯦ, ꯏꯟꯇꯔꯦꯁ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠꯁꯛ ꯑꯃ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯗꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯂꯥꯎꯊꯣꯔꯛꯄ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯇꯧꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯝꯂꯒ ꯑꯃꯨꯛ ꯈꯨꯖꯤꯜꯂꯛꯂꯒ ꯁꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯄꯣꯠꯁꯛ ꯑꯗꯨꯗ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯣꯝꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯨꯖꯤꯟꯗꯨꯅ ꯁꯨꯛꯊꯈ꯭ꯔꯒꯗꯤ ꯃꯍꯥꯛꯇꯒꯤ ꯑꯗꯣꯝ ꯂꯥꯞꯊꯣꯛꯄꯤꯔꯣ꯫ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯇꯣꯄꯤꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ, ꯃꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤ ꯈꯟꯖꯤꯟꯒꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯏ ꯃꯤꯠꯇ ꯄꯥꯏꯕ ꯑꯃꯁꯨꯡ ꯀꯣꯛ ꯍꯣꯠꯄ ꯑꯁꯤ ꯇꯧꯒꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯃꯤꯠ ꯅꯥꯝꯃ ꯈꯟꯕ ꯅꯠꯇ꯭ꯔꯒꯅ ꯃꯀꯣꯛ ꯄꯥꯏꯕ, ꯃꯃꯥꯏ ꯍꯣꯠꯄ ꯈꯣꯠꯄ ꯇꯧꯔꯛꯂꯒꯗꯤ ꯃꯍꯥꯛ ꯑꯗꯣꯝꯒꯤ ꯇꯣꯄꯤꯛ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯃꯨꯟꯅ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯃꯌꯥꯝ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯅꯦꯆꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯤꯀꯥꯎꯗ ꯅꯠꯇ꯭ꯔꯒ ꯃꯁꯥꯗ ꯁꯨꯞꯆꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯑꯃꯁꯨꯡ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯡꯅ ꯊꯥꯡꯕ ꯑꯣꯏꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ
ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯃꯅ ꯃꯍꯥꯛꯅ ꯄꯣꯠ ꯍꯨꯔꯥꯜꯂꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯁꯥꯗ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯊꯝꯒꯅꯤ ꯑꯃꯁꯨꯡ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯥꯁꯤꯟꯒꯅꯤ, ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯡꯅ ꯀꯨꯡꯅ ꯊꯥꯡꯒꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ, ꯃꯍꯥꯛꯀꯤ ꯀꯣꯛꯇꯗꯤ, ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯕ ꯉꯝꯗꯕ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯈꯔꯅꯤ꯫ ꯃꯌꯥꯝ, ꯍꯧꯖꯤꯛꯀꯤ ꯇꯣꯄꯤꯛ ꯑꯗꯨꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯦꯡꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯕ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯃꯇꯝꯅ ꯂꯦꯞꯀꯅꯤ꯫ ꯈꯨꯗꯝ ꯑꯃ ꯄꯤꯖꯔꯛꯀꯦ, ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯎꯕ ꯃꯇꯝꯗ ꯃꯈꯨꯠ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯑꯃꯁꯨꯡ ꯃꯀꯣꯛ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯃꯈꯣꯡ ꯀꯨꯡꯅ ꯀꯨꯡꯅ ꯊꯥꯡꯂꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯤꯒ ꯌꯥꯝꯅ ꯀꯧꯅꯒꯟꯗꯕ, ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛꯇ ꯄꯟꯈꯤꯕ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨ ꯎꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯊꯛꯇ ꯅꯩꯅꯈꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯁꯤꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯃꯁꯨꯡ ꯈꯟꯗꯣꯛꯄꯤꯌꯨ, ꯃꯤꯑꯣꯏ ꯃꯈꯜ ꯑꯅꯤ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯟꯒꯗꯕꯅꯤ꯫ ꯃꯌꯥꯝ, ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ? ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯕꯇꯟ ꯑꯗꯨ ꯅꯝꯕꯤꯔꯝꯃꯨ꯫ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯛꯍꯟꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯊꯣꯛꯆꯒꯗꯕꯅꯤ꯫ ꯃꯌꯥꯝ, ꯉꯥꯟꯕ ꯈꯨꯃꯟꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯜ ꯑꯥꯏꯀꯟꯗꯨꯕꯨꯁꯨ ꯅꯝꯕꯤꯔꯝꯃꯨ, ꯃꯔꯝꯗꯤ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯥꯟꯅꯔꯕ ꯏ-ꯄꯥꯎꯁꯤꯡ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯀ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯂꯦꯞꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫